Ngarang numidang pung mapanrom taba aduwaida Community Health Center CIC Moirangi Manak Laiba Dairy Farm Amagi Mamangda Shakhangdaba Khutlai Paiba Meeoi Kharana Puduna Lakpa Nupa ama Nongmei Makhong KAPLAGA THANAMLE Makhong Nongmei Kaplamle Soklaba Meeoi aduki maming Janam Social Kumar Jahi Kulhumdoi Apokpa Janam Rajan Kawe Imphal East District ki Khongman Zone 5 tagini haire Mahaki oi thangba khubomda Nongmei maru ama phaudoklaga chakhibagi dakfam ama lei haire Nongmei Kaplamle Soklaba Janam Social Kumar Manak Nakpada Leiramba Meeoi Kharana CIC Moirang da Pukhatuna like a Narabamatung Imphal Hospital Amada Makhataba Line Chathanaba CIC Moirang ambulance Amana Pukre haire Nongmei maruna panbadagi soklaba si hai social kumar na hai mahaki mamanabi amana Bangalore dagi Imphal da thoraklaga leibi mamanabi amada cell gi mateng pangbina ba hairake maduda mahak na mahakti mateng pangnaba cell leite haina haibada mamanabi aduna aran balambi oirabasu cell pangnaba amukta honabiyo hairakpadagi nupi adu aran balambi da pusilubane aran balambi da nupi pusilubagi da mahak waraklambane Asigumba aran balambida nupi pushinbagi thabak ase kanagumba singna tawbiganu haina mahakna makha chana phangdoki aije imanabi amana hajiki haiba nupi je nan mane magi ismaina family problem lei ma Bangalore da leibane family problem lei machan pi lohong bagi kopagi ngonda pasha mating pa ngwa bane ina aije pasha chi thom tawni na pasha ni mating pa mating amoy follow na wai hawai hai adu ma do adu pare ma forum pa ta ma je fast food am yaw ni hai adu ga rent tv or ne on hai aije forum pa ta rent ti re rent ahong bagi lai adu ma deposit to pasha do adu ko lai ti hai ngonda deposit to putu hai ina adu de is lai ti I wife I nang fast food पैसा तो याम दो कोई तारी I street food में सिंधी कॉपी है अदर मां पैसा तो मचन भी लोगों बजे आतंक था कि fast food ने अब करना है बने जो पैसा जो कौन रो fast money पा में है इमान भी ने जो है कि मुझे ने माजे राम बलन भी जा ये सिंधी और है कि ने इधर इन हो इधर पर सिला के है इमान रो सिलेंग रा इमान रो सिला मतुंग दा मसी मसी मोय नंगरा आई ला है मोय नंगरा प्रॉब्लम तो माले आई जिंगरा युम की तो असल में ले नंगरा के सट है मोय माय फाई कॉलेज खंग दी मोय माय खंग है का दिसिंग तो ना ओपन ना बतो आई तुम सट पे है adumai to edu khangdab nei chalaudre adu ngasi je lao khorong ko bodagi imari ne ko bodagi je yum gi thabak tam bodagi chatni adu moi party mi le am matungda amagi ro khatabalam bi ji da mating pangona la ko khotpa la ga jo aina kare ga sa ji ta da no ba yam ji to bi adu ni shagi ran ni na kapam